Hausi Pabki Maroiba Pauda, Minister N. Birengi Oitang Bakuzeng Narakpadagi, Delhi Apollo Hospital da Operation Taukre. Amasung Handak Higi Oina, Hargi Awapale Hendanaba, Mangzonana, Agriculture Department, Tabapaket Bahokre. Kurumjari, ISTB Manipuri Pau Ming Tabi Punamaputaram Oxari, Hausi Pau, Sanong Pizari. Minister N. Birengi Oitang Bakuzeng Narakpadagi, Delhi Apollo Hospital da Pung Ani Changna Mai Pang Operation Taukre. Sarkibatang Taramathoida Apollo Hospital da admit torba matungda numit aduda operation pangtholba matungda tang tarahumdoi fawa hospital da laiki ngarang hospital dagi discharge torlaba matungda hojek Manipur bhavan da leiri masigi matang da ISTV news na wari sanabada Chief Minister na mahaki anab adugi matang da wafam sing Delhi dagi phongdoragli election among the operation to have you ado ai operation to re Apollo da oh Finally, I was dreaming of 2 hours to send me. Sagi Kujengi Sarudu, no, Dimes or me. I say that say kun Trakangamina. I say February the Lambert, the Yamsi and the Yang, but the Handu campaign and the Yaurga. The leader campaign and the Yaurga. Hello, Baga, me crowner. As I think set a check on the other. I give the no Nalaga from up on the rider. Hanigi with a creton on the Apollo windows like Ying when man as sang at the MRI to the low single MRI low country. Sagi Haru and Ziloina. Haru Terrain Fun. I'm not going to touch a little bit. The city and see Yaro and the other day. Could the top present Oceana? Numito, Loina Tasting Tower and Piers to Mark the Hola, if only Pan, Makai the Gita would not sang with enough. Don't think me Pumeli told me. Amaramda ngasi yupung taramathoy khare helakpada Apollo Hospital da anabagi dressing tawkre anabagi pibam phagale hairi Handak sahigi oina hargi awat pale hendanaba mangjongnana Agriculture Department na thabak paikhatpa hokre masigi matangda Agriculture Department ke Director Laitanpui Vansongna ISTV News ta phongdorakpada Haukiba sahi singda longmi singna har phangdabagi awaba mayoknaba amadi hargi mamal ka hena wangbana khudong sadaba kaya mayokna kiba adu kongnaba mangjongnana department asina thabak paikhatle magna makha tan haikibada Manipurgi oina sahi asida har metric ton lising Tara Mangarom Mathau Tariba Asiga Mari Ledena Manipurgi oina ministry na pirakba phongpham thokpa hargi masing adu lokchinduna thamongnaba wari sanare Hauzik Imphal da metric ton jamanga kun stock ta leire nimit kharani asida har metric ton jamanga kun thunglaragani anoba chana pathap oina longmi singda har pibada hena khudong sa nabagidamak longmi sing amadi long mapugi lamgi pata sing software amagi kuthang da record thamduna aran mamong da har lodana ba honaragani District Singi Mathau Taba Har Singh District Agriculture Office Singi Kuthangda Pigani Har Mamal Hena Yonba Tinganaba Dealer Singh Adugi Matangda Company Gawari Saduna Session Taurang Singh Bakanaba Kangan Kre How Kiba Sahi Singh the Longwi Singh na Har Fangdabagi Tingna Kiba Awaba Adu Handak Sahi Ashidadi Lehelare Haiki Yaripok Lairong Tel Pitra Kulgi Mapanda Ngarang Ahing Thawal Turel the Lukiba Ukong sang mayale kay dagi tangjam kunjo ngasi yupong tara mathurom taba matamda asi baksang oina phangkre ngarang dagi hongra Manipur Fair Service ke Yaripok Fair Service SDRF amasong NDRF ke kangmu singna thibagi thabak chatharakibani mahana lukkiba mafam adudagi meter tararom tamak chatlaga tudal manungda lengoi pekibagi leiba asobu kom amadagi magi asi baksang adu phangwangam kibani Thogdok Thokpamda Education Minister T.S. Radheshyam Mari Renaba official sing amade police officer kayaso laki hairi Sivalaya Private Limited na makhatana mong maril tadaba thabak chatharak padagi club mayam horoktuna ngasidagi Asian Highway number 2 sembagi thabak thingjinkhre Thogdok Thokpam nagi phangba pawgi matung ina ngarang ISTV News da Asian Highway number 2 gi North AOC dagi Tiangdong yang fawba lambi sembagi thabak chathariba si highway sembagi niyom gi wangmada chathari haina paw yawkraba matung ikan kanadana PWD gi additional chief engineer Robintrona Cherol Toktuna Ningthina thabak tongnaba amasong mawong maril tadaba saru kothok laga nongna siamna bakhangan ki additional chief engineer gi poktak matung ina
JCB सिजनदुना ngarang numidang waramdagi lambi kothokpa hokrabasu PWD gi engineer sing hek chatkibaga thabak adu lepki ngase ayu angan badagi hongna lambi thon bada sizinariba chapkhai driba nung achoba sing tok amadi goina singmra sizinaduna loktok bahorak badagi lamdam adungi miyam horaktuna lambi semagi thabak thingjinkre thokdok asga meilenena khongampa George Club ki president Songtham Durbatarana Hauzik lambi sembagi zathariba sida lambi thomgatpada singling amadi mergery stone sizinabada natana koilas thaba phawda chapkhai driba nung kaya yauramba thengnare machina maram oiraga thabada ngairiba koilas asi khongna kawbada kaiba mafam kaya yaubada natana posak amana hekta khotokpada line chatle mafam kaya amadana thabada ngairiba koilas asi pothole kaya songthorakle atuba matamda mari leinaba singna miyang changhaningi haiki मफम सिदा क्वालिटी मेंटेन तौद्रे हाइबगी वाथोक अमा लाकपदगी सी कोथोकतन येंगा चेक तोरमगा हाइबा कंपनी सिगे यानबा अमदगी थबक मखा ताना सुब लेखरबा लोइनना हुजिकी PWD की डिपार्टमेंट की मीसिंग चटखर मतुंगदा मखा ताना अमुक थबक सी मखोइना अतमनना कोथोकपसु लेखरे अदुगा मयामना अपामबगी मायोक्ता मखोइना चथरिबा कैनो असि मसी यामना मरु ओरिबा हाईवे सिदा मखोइगी सरकार की लोइसंगी ओरगजु मरी लेनबसिना मियेंग चनबीदना लेबसे मसी खुंजा अमा ओइना अखोइ याम नुंगाइजदे अदुना मसी हाइनबा मियेंग चंगबियु हाइना अखोइगी क्लब की साइड की माइके सोंद लेबा से क्लब की मयाम की म्यूट सिलगा आई मसी मदी मयामदा वफम जिमा थमजरी Faidinga Youth Development Club की General Secretary Nongthongbam Suresna Sivalia Private Limited na chathariba thabak thoram sing ase lamdam asigi miyambo karisloitena khanbagi thawongni company asina mawong maril jumna thabak sugani habagi thajaba pidriba phawba makha tana thabak suba athingba thamle hiramsida state government ki maikai dagi su atuba matamda miyeng changduna thabak lokhatrabadi makhal makha kaya gi khongrang changsilakpa yai hairi मैं ngarang JCB लागा मोइना इंजीनियर का मैं PWD की साइड की लागा खोतोम बजे ngasi je moina adugi thabak to process to lepthoga moina ngasi jamphat ama pairaga khoi to ama pairaga khoi atong atong ba awu ba jaga jing no moina lokthoga khongpana menjan ba hodam bagi adugum bagi kanu to buje masi thabak se niyom chumna to bida buje khoi tasena laikai khoi gi apun bagi oina nungai jade adu masi athu matamda khoi laingak na mari lena department na miyeng changbiraga khoi highway amagi oiba oibam thokpa अदुगी कनो दो नियम नीति दुदा सेमिना बगी दमकता खोय अपील तौजरी लेगाना मियंग चंगदि बाउदी खोय हजि हजि मोइना चथरिबा थबक मोइगी लेबर जिंग खोय मसी मखा ताना थबक सुबा खोय थिंगिन जरे अमरमदा हौजिक नॉर्थ AOC दगी टेंगडोंग यांग फाउबगी लंबी सेंबगी थबक असे नेशनल हाईवे इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड की मखादा सेंबनी हाइना ngarang ISTV न्यूज दा हाइखिबा अदु कंपनी असिनदी लंबी असि मखोइना सेंबल लैते हाइना खंगलकले यारीपोक की सिखोंग सेकमाई की लंबी असी सेंबा हौरखिबगा लोइनना यारीपोक कैथलदगी पेसी फावबा कोइलास थाबा लोइसिलमलगा मखाताना थबक लेपख्रे हाइना जॉइंट कमिटी ऑन पीपल्स वेलफेयर यारीपोक के जॉइंट सेक्रेटरी संजोइना फोंदोरकले अतुब मतमदा वालहौरिबा लंबी सिंग असी कोइलास थाबियु हाइना मरी लेनबा सिंगी पोंगिंग सिंसिलकले चाही खरा गवर्नमेंट हायर सेकेंडरी स्कूल सिंगना क्लास 12 के एग्जाम दा पोजीशन होल्डर पुतोकपंग ngam लेरंबा अदु हंदक हाइडोकिबा काउंसिल लोबा क्लास 12 के एग्जाम दा मणिपुर लेंगा के हायर सेकेंडरी अहुमना पोजीशन होल्डर मंगा पुतोकपगी मनुंगदा TG हायर सेकेंडरी स्कूल ना आर्ट्स अमदि कॉमर्स दा पोजीशन होल्डर अहुम पुतोकपगा लोइनना सब्जेक्ट टॉपर तरेट पुतोकतुना एग्जाम पास तोबगी चांग सादा मरफुद्राने थोय दशमिक अहुम तरुक यौबंगमख्रे हिरमसिदा पाउदम अमा सही काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौकिबा क्लास 12 की एग्जाम दा गवर्नमेंट हायर सेकेंडरी स्कूल अमसु ओरिबा तंपासना गर्ल्स हायर सेकेंडरी स्कूल ना गवर्नमेंट हायर सेकेंडरी स्कूल सिंगी मिंगचत अमा पुरकपंगमली हायर सेकेंडरी स्कूल असी अरिबा नुपी सिंग खक्तगी ओइबा हायर सेकेंडरी अमा ओइबगा लोयना सही क्या ममांगदगी टॉपर्स क्या अमसुंग अफव महिरोय क्या अमसु पुथोकपा ngamkhre अदुबु मतम खरा टॉपर्स सि पुथोकपा ngamludabsu कोसेमना लोकिबा सही असिगी एग्जाम असिदा कॉमर्स सब्जेक्ट टॉपर्स अनि अमसुंग आर्ट्स सब्जेक्ट टॉपर अमा पुथोकपगा लोयना अपुनबा पास परसेंटेज 92.36% सेटुना हौखिबा सही दगी सादा यांखै हेना पास
percentage puthokpa ngamba asiga mari leina awonba si puraknaba hotnaba matamda higher secondary asigi principal ayekpam sangitana laukiba thodang amasung makha taba thodang laukhigadage habigi matangda mahaki pawdum taminasi media da khangde mayam gi kano view da naina bada kudinga government school private school kaina ga ani ge comparison torok matam da government school si sum chotharak pa kano torok pa se ai puning da yam nungai tabam chu phauki as a head of the institution sigi lairak pa si da ina isu angam bathak tai hona ge na khan gi ho chu hona ki vice principal Oja Chudiranjan nasu yam cooperation PBK every period khudingi akoi si Oja ibani si ja class changbra changdabra kamanya tawi khol yena angang je go yen chen da nang hak tak patha de Oja BP bani da nangam pote Oja mayam akoi Oja mayam su cooperation yam PB amarom da position holder oirekraba mahiroi ahum asina makhoi gi oiba makha taba pandam amasung ngasi moina mai pak pangal pa asida credit kana da piningi haibadu gi matang da taminasi Oja mai si award pam te well experience atani na am sana like tak pire aduga ai gi credit si ai gi mama baba aduga ai bu hek pi ngai da ngasi phau mai da ai bu tak pirak poja sing de pijake khang da khot ta baje school oja sing yam mating pang engon da ai gi ngasi mai pak lak pai credit se mama baba ai gi oja sing maroina TG commerce ki oja sing aduga ai gi like hitrabini ne da pijake TG ta tamna khona da yamna wa ke laibam chabam laitaba maram oraga aduna ai renta lairaga tamjarakpuni school sida ai gi hanak mai pakcharakpagi credit se ai gi ma imung manung adagi ai bu pisak nagi takpirakpa oja singda pijaningi ai gi renta ai gi baba gi mayambagi macha ama lamine ima di so ai gi rent para honna paisa tang tana hone ngai da mana kari da kainto ga dagene iche do yam hona bi aduna ai iche su credit se yaung sauna pijani akoi last year se remedial class tawe syllabus si loda matunda akoi si angang sing si revision gi bhatta question answer kamaina naina khotna dana masi chu yam kanai na khali angang sing exam maya sida sahi ke amutharu raba government school singi image mogi mingchat adu sahi asida TG higher secondary school na forpangamli government school singda leiba oja singi kathokpa mahiroi singi mama pa singi oiba kathokpa mahiroi singi hona bakanba adu puna satmina rabadi sitharak lai hariba government school sing asida leiba oja sing mahiroi singi mama pa amasung mahiroi sing asina punna hotna minarba matamda makhata na hingalakpa ngami haiba adu kosiam na lokiba sahi asigi class 12 ki exam gi result asina mayam da utpangamle video journalist songtham aboy ga loina na pawdam jariba Michael Jumnam ISTV News TG Higher Secondary School MGNREGA gi makhada joint social audit ama ngasi Tamenglong district headquarter da laiba subdivisional office complex da pangthokre ngasi joint social audit pangthokkiba kulsing adadi Haugailong Happy Villa A Happy Villa V amadi Coffeelong ward number mangani subdivisional office Tamenglong na Manipur Social Audit Agency RDNPR Government of Manipur na punna sinduna pangthokkiba audit adugi matangda Coffeelong Village Authority gi chairman Agui Kamaina ek asigi makhada nimit chamani thabak sugadaba adu lisingani tarani panda district administration na sumnatagi nimit tara taruk khak thabak suhan ki haiki Paliba Laigang na miyam gi ihol khangna thabak to haningi haina Kanglai Imaluk ki president RK Sanahan binangasi Kanglai Imaluk ki Manipur Press Club ta pangthokpa mapan suba mapokumon thorom da haikre thorom aduda national awardee Ibotomi Kuman UCM gi vice president Somarendro Yaungna civil society organization kaya gi lusingba lusingbi singsu saruyaki Imaluk ki maikaidagi kudol pot piduna ikai khumnaba utki wangang kiba singna Kanglai Imaluk na paikhaliba thabak thorom singbo thagatwa phongdoki President RK Sanahan bina makata na haikibada lup asigi pandamdi lamdam sigi nupi khunaibu awang wathak thangatpa miyam gi oiba thabak thoramda civil society organization amadi lanai lup kya na punduna afaba Manipur ama semba pami paliba lengang na su miyam gi ihul khangna thabak tawbiu nupi angang da sataba crime kaya lengak na sabsana thidoktuna matik chaba cherak bihaningi haiki Aikoi nupi oibisingna nupi gidamaktani haidona nupi khunaibu kannanaba thoglaiba khoyase ngasi nomagi hena crime tholakpa helakpa aspa hariba arm process special poware kinarambadagi madudagi nathairaga ngasidi iramdam manipur asida nupi da chathaba miyot minei amadi mifam mipun
kaya ama thogleiba tawriba crime se masida kharada oirasu kanglei malumna thodang ya jage haiduna thokcharakpani manipur da lebiriba kanglei chak khudimangna leibaki damakta isu kaya tholakpada thodang ya jaba asinatna ngasigi amana palabasu leingak pachingjina prajagi kaya ihun khangbidabadawna yembidabadawna tawi haibasimadangdi ai haijaningi masi ngasi paliba leingak asina asengba chumba amatang yade haibadu thamanjaningi Universal Friendship Organization Sajal Academy gi masa ama oriba Thobal Khetrilekai headquarter number 3 gi manung chana leiba Huidrom branch sapong lakibagi Kunithoi suba Rising Day gi thoram ngasi sanglen asta pangchokre thoram aduda tongan mamafam dagi lakba UFO gi member sing amadi lamdam asi gi miyoi cha kya nasaru yaduna ibudo pakhang bayak ba firal chingkat pagaloinana lamdam asi English chikna leina basu sembiba mapugi mafamda thongni zaki Jiribam Higher Secondary School gi infrastructure amadi leifam thokpa sing matik chana leitre school gi wall yadana leiriba asi ngasi phawba sembidre handak sit kiba nonglei nushit aduna building gi jinga akaya toi thon kiba du phawba semjin bidre Jiribam gi DC laktuna yangsen krabasu ngasi phawba thabak amata paikhatri haire amaromda Jiribam Municipal Council gi amarakai honba gari singna school gi playground manakta amarakai sing haidokpagi manamna oza amadi mahairoi singda kudong sadaba kaya mayokna hale school gi playground asisu mela tokpham onthokle Jiribam Higher Secondary School gi lecturer A Angambana kudong sadaba kaya mayokna riba asi mari leinaba singna yangsan biduna oza amadi mahairoi singi yaifanaba tabak paikhat piyu haina mari leinaba singi pongning singsilakle Label, but this label is not going to put the Mundale to you and I have any only again. I had Manam Tivan and label them no like on Java from me and to never seen you. More time do you see my boy, the opposite to Manama and the colleague, my Tia, this is more time and on Java me and to Pinavine and Rotary Club of Polo City Imphal na miyamda traffic awareness pikre club asigi 3240 zone 9 gi assistant governor Arun Kumar Thangjam amadi Rotary Club of Polo City Imphal gi president Pradip Maitram yaungna pigliba mahairoi kayana miyamda traffic rule ngakna chapinanaba play card paiduna khanganki amadi gari thorok liba singda club ki maikaidagi traffic rule ngakna chapinaba sebaw galoinana gari thorok liba miyoi singda kalam amamam su khudol tamki Assistant Governor Arun Kumar Thangjamna gari gi masing nomonomogi hengalakwa asina maram oiduna accident thokbagi sangsu hengalakle masdagi kharadang oirabasu kananaba ngasigi awareness asi pangthokpani haiki Ada khoi ngasi khona pangthok siba program asi khoi Manipur si khoi nomonomogi gari gi changsi masing am hengalakpa marui in Imphal area sida aduga khoi gi gai thobi ba singsina khoi traffic rules je khara maintain to warpadagi khoi accident gum ka thengnaba aduna khoi ngasi sigum accident singsi kitang khoi na pijari ba awareness na yauragadi sigum accident je khadang safe hoigadra habagi wakhal londu da khoi ngasi project si pangthok chabani President Pradip Maitramna traffic signal indabana maram oiduna niyom jomna thaujariba miyoi singda awaba kaya thohandaba nate khongna chaliba singna zebra crossing da niyom jomna chatpada kudong thiba thokningai oiba yarakpadagi miyamna zebra crossing da chatpa kinarakpa yaure gari thoriba singna traffic signal gi niyom ilabadi gari chinbagi kudong sadaba kaya mayok ngariba sidagi kharadang oirabasu kohanbaga loinana gari accident thokpagi changsu hanthagani haiki maru oina traffic ki signal singse operational oirakpa aduna chumna chatpaga lana chatpaga singse clash lakpagi phima ma lakpa traffic light green leiba matamda somdagi traffic light await tawdaba mi singduna mu thaujala agadi thengjinaraga sokpagi yam changse hengalakpa left turn the free left turn chatkadabado chalandebida khamjala leiba zebra crossing se lan ge hena tawjaba matamda zebra crossing se deida lan ba kirakpa si mayam se koina public ta kitang tawsu ko awareness pizari haraga ko accident mayam si kitang tawsu handan ba yagadra haibasigi maram na koina ngasigi program asi traffic rules awareness campaign sigi se pangthok chabane Amsu Imphal West ki mi makhada leiriba Amsu awang sekmai branch na jungi tang tara truk tagi bosem na loduna pangthok doriba ISSLC exam da sarugya ga doriba mahairoi singi free coaching class ama pangthok lagani hairi free coaching class asida yawning ba mahairoi singna laliba tang kundagi kuntra phabugi manungda awang sekmai da leiba
नीलपतमा हायर सेकेंडरी स्कूल लाक्टुना फॉर्म लौरनबा एमसू सेक्माई ब्रांच की पब्लिसिटी सेक्रेटरी न थोकपा चेरोलमना खंगलगले हौजे पावगी मरकना तेनबा ब्रेक अमतंग लौजरी Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Uripok, Imphal. Mama ama oibegi manglan mangphau nadribi yumbalabi nupi singna lakliba megi tang taranipan ayuki pung taramathoi dagi nungthil gi pung ahum phauba Caesar Hospital da lakpiduna IVF and the infertility consultant Dr. Arpita Sharma ga unna hobina naba khanganjari mathakta pijariba mobile number asida contact tawbiraktuna natraga Caesar Hospital da lakpiduna appointment logbi hona naba khanganjari. Penasya Coaching Center, the best and the only trusted coaching center in Imphal. Penasya Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki. SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Nang class 12 pass out natra. Thabak thibadi kam koira. Khang khiroi bana ANT gi 9 months medical scribing gi certificate program ma yauraga tha da lising kuntra ni panda gi horaga sel kaya ma line tan biar bane akupa maro gi damak pizari ba phone number ama di website asdagi khangbi biar gani. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. The all-new Swift, driven by technology, smart play infotainment system, AGS push start-stop button, automatic climate control, smart key, steering-mounted audio control. Powered to the core, petrol MT by AMT 22 km per liter, diesel MT by AMT 28.4 km per liter, safety leveled up, solid hearted platform, front dual airbags, ABS with EBD, fixed with child seat restraint system, reverse parking sensors with camera. Loan Pijari, Khagempale Huidrom Laikai, Imphal West Laiba, LZ Construction and Material Company Private Limited na Lupa Lak Yankai Fawagi Housing Loan Pijari. Loina na painting, electrification, modular kitchen, wallpaper, grazing, tiles, marble, granite, flooring, home renovation na Chingbagi, Kudung Chabasu, Lay. Tiles amasung construction material Kaktang, Lining Bamio Singi home delivery service Laigani. Northeast Ahanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pibada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyam financial facilities sing lobi na baning sing jare Panthoibi Housing Finance Company Limited and its subsidiary group of companies. India gi ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact tobiu. Manipur University de affiliate tauba South Asian Institute of Rural and Agricultural Management Langzing Achoba Imphal West ki admission tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA nupa amasung nupi ki hostel ki khudong chaba leijari akaknaba seat kharatani.
Greenery e-motor gi nungairaba pausel miyam da pijariba khudung chaba silobiu Greenery e-motor da phangniba gari macha singa sigi manungda adona lupa lesing tara khaktamak deposit tawiraga apama makhal gi gari macha ama hekta launabagi loan gi khudung chaba pijari asida sunatana mafam asida phangniba e-auto rickshaw gi oina su loan gi khudung chaba pijari adona deposit tawiraba matungda atenba numit kharani gi manungda apama gari lawi bayar gani nga simak lengsin biro aikhoi gi address Greenery e-motor Kaisampa Junction Churuchanpur parking Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project Ama, Imphal Airport Kanakna Leriba, Bamdiar Haiba Mafamasida Paikachari, Clubhouse, Gym, Swimming Pool, Children Park Amadi, Auditorium na Chimbagi Facilities Sing, Yauzagani. Hairiba flat sing asibu lebining basingna, ngasimak lengsin biraktuna, hena akupa marul khangbi bayagani. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Taurangmam Lekai, Imphal. Prepare for success and live to inspire with Kaziranga University's top-notch career-driven courses designed and delivered in collaboration with industry experts, enabling our students to get placed in renowned corporates and helping build their futures. Kaziranga University, the career university of the Northeast. Break matunga taram na moksari makataba pauda. Stakeholders singi oiba National Tobacco Control gi orientation program ama ngase Tamenglong dulaiba DC office ki conference hall da pangthokre thoram maduda Tamenglong gi SDC Kaungamliang Riamai amadi Chief Medical Officer Dr. Chambu Gonmaina maroiba miyoi sing oina saryaki District Health Mission Society Tamenglong na sindana pangthokpa thoram aduda district level gi officer kyasu saryaki Tamenglong gi District AIDS Control Officer Dr. Gracina resource person oina tobacco and its effects on health amadi low information under cigarette and tobacco products Act ki matangda wangangki IGAR Assam Rifles Harki Miyang Makhada Kuntaruk Suba Sector Assam Rifles ke Tiangnopal Battalion na Imphal More Lambi ki khudeng thabida laiba Assam Rifles Post Miyada Achat Awok Singsek Tawada Miyoi Amadagi Lupa Crore Ama Lakh Taratrok Rongi Brown Sugar Fagale Hairi IGAR Assam Rifles South ki Cherol Amana More Romdagi Thorakpa registration number yaudaba amuba masugi octoriso ama khamduna sek tawada brown sugar gram chamanga marfuri thoi fagat ki brown sugar adugi makha tana khongol libada polam sing adubu octoriso aduda tharak khibani haiba jampau khongsai kawba more police station gi manung janba khudeng thabi village dagi miyoi asisu fagale hairi Citizen Club Soibam Laikai Wangkai Khunong Sinduna Kongba Turel da Taba Porompa Turel Ahan Bigi Khongnung Amadi Club Asina Konma Mafam Sing da Cheliba Iram Nala Sing Sangdokre Nimit Taramangani Sangna Akoi Bagi Lunan Bagi Amadi Iram Nala Sangdokpi Tabakasi Jathagani Hairi Club ki members Sing Nasaruk Yaduna Amadi JCB Season Aduna Iram Nala Sangdokpi Tabak Jathaki Club ki President and Remote Kumarna Nong Khazitang Tabada Mafam Kayada Iram Nala Punjin Badagi Kosiam gi izau thohanba amadi Kongba Turel da tariba khongung singdagi putharakpa fataba singna Kongba Turel mosil haliba si kanmang ngamnaba lamtu iram nala sengbagi thabak asi chathabani haiki masida khoina thengnajari se khoi plastic singje solid waste plastic solid waste mayam singje masigi industrial waste dagi domestic mayam hundorakpa mayam jigi kaino mayam sin angakpa phangna khoina kaino thengnajare masigi chu awareness ama khoina microphone sizinadana khoi laudana khotana hona jai mayam na masi mafam chan chana thambiba yumyum da thambiba ma waste management gi gari sing lakpa da pibiba drain da hundoktaba sigum bagi khoi awareness khoi laudana khoi mic ta kaida laudana kan hona jai Tagyal Industrial State Laiba Silver Dew Package Water Bottle Puthokliba Loktak Industries ke proprietor GC Saramana Industries ki lamda tawkiba thabak thoram singbu sakhangduna Economic Growth Foundation na International Achievement Award for Emerging Company gi mana pinana bakhalakle award asi jungi tangkut mapanda Moscow da pangthokataba International Summit amada yanthokani haire
Tagyal Khongbal Mayai Lekaidagi Salam Dhaneswar Kauba Sahi Taranipalom Suraba Naha Ama Mayumdagi Thokibadagi Hanjilaktre Haire Masigi Matangda Dhaneswargi Apokpa Salam Inauna Lamphel Police Station da complaint tawkhre Thiba khangriba Dhaneswar asi fit manga inchi manga rong wangi kuchungawi masamtena kai mangna mayumdagi thokiba matamda sky blue mazugi t-shirt amalitki maroon color gi khongraw amasetki Kanagumba singna hariba miyoi asi thengnabirabadi manaknakpa police station natraga mobile number 8258936614 da pau pibiu hairi Genesis Vision Private Limited ki makhada Any Medially Fashion Studio ama ngase Moirangkhom Chingakham Nongthongbam Layakta hangdokre studio du Bosem gi secretary Dr. Sithung Marina Apigani Dr. Sithung Mary Thomas na hangdoki Fashion Studio hangdokpagi thoram aduda Genesis Mission Private Limited ki CEO Apollo Seram amadi member kayana sarugyaki Loisilakpada maroiba pau amahna bizari Chief Minister N. Biren gi oithak mukhuzeng narakpadagi Delhi Apollo Hospital da operation tawkre amasung handak sahi gi oina har gi awat palehendana ba mangzongnana Agriculture Department na thaba paikhatba hokre Hausi Power gi oina dia SBN Preserve Manipuri Power matang sa loizare miyang tabir wa punong pamukana kurumjari